ꯑꯩꯈꯣꯏ ꯉꯔꯥꯡꯗꯒꯤ ꯈꯪꯍꯧꯗꯅ ꯃꯅꯤꯄꯨꯔꯗ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯀꯤ ꯀꯦꯁ ꯑꯃ ꯂꯩꯔꯦꯅ ꯂꯥꯎꯊꯣꯔꯛꯄꯗꯒꯤ ꯄꯦꯁꯦꯟ ꯑꯌꯥꯝꯕ ꯍꯣꯁꯄꯤꯇꯥꯜ ꯂꯩꯔꯤꯕ ꯄꯦꯁꯦꯟ ꯑꯌꯥꯝꯕ ꯗꯤꯁꯆꯥꯔꯖ ꯇꯧꯅꯤꯡꯕ ꯀꯌꯥ ꯑꯃ ꯍꯦꯟꯒꯠꯂꯛꯈꯤ ꯂꯣꯏꯅꯅ ꯏꯃꯔꯖꯦꯟꯁꯤꯒꯤ ꯄꯦꯁꯦꯟ ꯀꯌꯥ ꯑꯃꯁꯨ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯄꯨꯈꯠꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯗ ꯀꯣꯜ ꯂꯦꯞꯇꯅ ꯂꯥꯛꯂꯤ ꯇꯧꯕꯇꯕꯨ ꯌꯥꯝ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃ ꯍꯥꯏꯇꯥꯔꯒꯗꯤ Medilane ambulance services ꯂꯩꯔꯤꯕ EMT ꯑꯩꯈꯣꯏ emergency medical technician ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ambulance ꯁꯦꯁꯨ ꯊꯧꯕꯤꯔꯤꯕ ꯄꯥꯏꯂꯣꯠꯁꯤꯡ ꯑꯁꯤ ꯂꯩꯀꯥꯏꯗꯒꯤ ꯃꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡ ꯌꯥꯎꯅ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯥꯐꯁꯤꯅ ꯑꯣꯐꯤꯁꯇ ꯂꯥꯛꯅꯤꯡꯂꯕꯁꯨ ꯀꯔꯤꯒꯨꯝꯕ ꯅꯪ ꯑꯣꯐꯤꯁ ꯆꯠꯄ ꯇꯥꯔꯒꯗꯤ ꯅꯪ ꯍꯜꯂꯛꯄ ꯌꯥꯔꯣꯏ ꯍꯥꯏꯕꯅꯆꯤꯡꯕ ꯅꯠꯇ꯭ꯔꯒꯅ ꯅꯪ ꯌꯨꯝꯗꯒꯤ ꯊꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯕꯅꯆꯤꯡꯕ ꯃꯌꯥꯝ ꯑꯃ ꯂꯣꯛꯗꯥꯎꯟꯒ ꯃꯔꯤ ꯂꯩꯅꯅ ꯊꯝꯈꯤꯕꯗꯒꯤ ambulance service ꯑꯁꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯦꯞꯄꯒꯤ ꯀꯟꯗꯤꯁꯟꯗ ꯂꯥꯛꯑꯦ ꯀꯔꯤꯒꯨꯝꯕ Medilane ambulance service ꯂꯦꯞꯈꯤꯕ ꯇꯥꯔꯒꯗꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄ ꯍꯥꯔꯠ ꯑꯦꯇꯦꯛ ꯇꯧꯔꯛꯄ ꯏꯃꯔꯖꯦꯟꯁꯤ ꯀꯦꯁ ꯑꯃ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯁꯔꯚꯤꯁ ꯄꯤꯕ ꯉꯝꯃꯣꯏꯗꯕꯒꯤ ꯀꯟꯗꯤꯁꯟꯗꯨ ꯂꯥꯛꯂꯤ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯑꯩꯅ ꯈꯪꯍꯟꯖꯅꯤꯡꯕꯗꯤ ꯃꯌꯥꯝꯅ ꯀꯤꯅꯔꯤꯕ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁ ꯑꯁꯤ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯕꯗ ꯁꯟꯗꯣꯛꯂꯤꯕ ꯚꯥꯏꯔꯁ ꯑꯃꯅꯤ ꯇꯧꯕꯇꯕꯨ ꯍꯥꯏꯔꯤꯕ ꯂꯝꯗꯝꯁꯤꯡ ꯑꯁꯤꯗ ꯏꯁꯦꯟꯁꯤꯌꯦꯜ ꯁꯔꯚꯤꯁꯁꯤꯡ ꯀꯅꯥꯃꯠꯇ ꯂꯦꯞꯇꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯌꯥꯝꯅ ꯍꯦꯟꯅ ꯀꯤꯕ ꯍꯦꯟꯃꯟꯈꯤꯕ ꯑꯃꯁꯨꯡ ꯆꯦꯛꯁꯤꯟꯕꯒꯤ ꯊꯧꯗꯣꯛꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤꯕ ꯏꯁꯦꯟꯁꯤꯌꯦꯜ ꯁꯔꯚꯤꯁꯁꯤꯡ ꯑꯁꯤ ꯂꯦꯞꯈꯤꯕ ꯇꯥꯔꯒꯗꯤ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯅ ꯁꯤꯕꯗꯒꯤ ꯍꯦꯟꯅ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯑꯅꯥꯕꯁꯤꯡ ꯏꯃꯔꯖꯦꯟꯁꯤ ꯑꯣꯏꯕ ꯀꯦꯁ ꯃꯌꯥꯝꯗ ꯁꯤꯕꯒꯤ ꯃꯁꯤꯡ ꯑꯁꯤ ꯍꯦꯟꯒꯠꯂꯛꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯃꯗꯨꯅ ꯃꯌꯥꯝꯗ ꯑꯩꯅ ꯑꯄꯤꯜ ꯇꯧꯖꯅꯤꯡꯕꯗꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯤ ꯁꯔꯚꯤꯁ ꯑꯩꯈꯣꯏ ꯇꯧꯔꯒꯦꯅ ꯊꯣꯛꯂꯕ ꯉꯥꯛꯇꯅꯤ ꯃꯇꯦꯡ ꯄꯥꯡꯖꯒꯦꯅ ꯊꯣꯛꯂꯛꯏꯕ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯖꯒꯦꯅ ꯊꯣꯛꯂꯛꯏꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯕꯨ ꯑꯩꯈꯣꯏ ꯆꯠꯍꯟꯕꯤꯗꯕ ꯑꯩꯈꯣꯏ ꯂꯝꯕꯤꯗ ꯊꯤꯡꯕꯤꯕ ꯗꯦꯟ ꯂꯩꯀꯥꯏꯗ ꯕꯟꯅꯆꯤꯡꯕ ꯇꯧꯕꯤ ꯑꯩꯈꯣꯏꯒꯤ ꯎ ꯋꯥ ꯄꯩꯁꯤꯜꯂꯒ ꯊꯝꯕꯤꯕ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯌꯥꯍꯟꯗꯕ ꯑꯩꯈꯣꯏꯅ ꯁ꯭ꯇꯥꯐꯁꯤꯡ ꯑꯁꯤ ꯌꯨꯝꯗꯒꯤ ꯄꯤꯛꯑꯞ ꯇꯧꯕ ꯑꯩꯈꯣꯏ ꯂꯧꯈꯠꯅꯕꯒꯤ ꯒꯥꯔꯤ ꯊꯥꯖꯕ ꯐꯥꯎꯕꯗ ꯆꯪꯍꯟꯕꯤꯔꯛꯇꯕ ꯗꯦꯟ ꯂꯩꯀꯥꯏꯒꯤ ꯃꯌꯥꯝꯅ ꯃꯥ ꯆꯠꯈ꯭ꯔꯒꯗꯤ ꯑꯃꯨꯛ ꯂꯩꯀꯥꯏꯗ ꯆꯪꯕ ꯌꯥꯔꯣꯏ ꯍꯥꯏꯕꯅꯆꯤꯡꯕ ꯃꯌꯥꯝꯁꯤ ꯂꯩꯕꯗꯒꯤ ꯁ꯭ꯇꯥꯐꯁꯤꯡ ꯑꯁꯤ ꯊꯣꯛꯄ ꯀꯤꯔꯒ ꯂꯩꯔꯦ ꯍꯧꯖꯤꯛ ꯑꯗꯨꯅ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯑꯁꯤꯒꯤ ꯀꯟꯗꯤꯁꯟꯁꯤꯗꯗꯤ ꯑꯩꯈꯣꯏ Medilane ambulance service ꯑꯁꯤ ꯁꯔꯚꯤꯁ ꯂꯦꯞꯄꯒꯤ ꯀꯟꯗꯤꯁꯟꯗ ꯂꯥꯛꯑꯦ ꯇꯁꯦꯡꯅ Medilane ambulance service ꯁꯔꯚꯤꯁ ꯂꯦꯞꯈꯤꯕ ꯇꯥꯔꯒꯗꯤ ꯇꯁꯦꯡꯅ ꯗꯔꯀꯥꯔ ꯑꯣꯏꯔꯤꯕ ꯄꯦꯁꯦꯟ ꯇ꯭ꯔꯥꯟꯁꯄꯣꯔꯇꯦꯁꯟ ꯗꯔꯀꯥꯔ ꯑꯣꯏꯕ ꯄꯦꯁꯦꯟ ꯃꯌꯥꯝ ꯑꯃꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯋꯥꯕꯒꯤ ꯀꯟꯗꯤꯁꯟ ꯑꯃꯗ ꯂꯩꯔꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯊꯥꯖꯖꯕꯅꯤ ꯃꯌꯥꯝꯅ ꯈꯟꯊꯕꯤꯔꯒ ꯍꯥꯏꯔꯤꯕ ꯏꯃꯔꯖꯦꯟꯁꯤ ꯁꯔꯚꯤꯁ ꯇꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯃꯥꯒꯤ ꯊꯕꯛ ꯂꯥꯛꯄꯗ ꯑꯌꯦꯠ ꯄꯤꯕꯤꯒꯅꯨ ꯃꯈꯣꯏꯕꯨ ꯑꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯇꯦꯛꯇꯤꯚ ꯃꯦꯖꯔꯁꯤꯡ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯅꯤꯖꯔꯤ ꯂꯣꯏꯅꯅ ꯑꯩꯈꯣꯏ Medilane ambulance service ꯄꯨꯡ 24 ꯆꯨꯞꯅ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯅꯨꯡꯗꯥꯡ ꯈꯥꯏꯗꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯍꯟꯕꯤꯌꯨ ꯑꯩꯈꯣꯏ ꯉꯔꯥꯡꯗꯒꯤ ꯈꯪꯍꯧꯗꯅ ꯃꯅꯤꯄꯨꯔꯗ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯀꯤ ꯀꯦꯁ ꯑꯃ ꯂꯩꯔꯦꯅ ꯂꯥꯎꯊꯣꯔꯛꯄꯗꯒꯤ ꯄꯦꯁꯦꯟ ꯑꯌꯥꯝꯕ ꯍꯣꯁꯄꯤꯇꯥꯜ ꯂꯩꯔꯤꯕ ꯄꯦꯁꯦꯟ ꯑꯌꯥꯝꯕ ꯗꯤꯁꯆꯥꯔꯖ ꯇꯧꯅꯤꯡꯕ kaya ama henggalakhi loina emergency ki patient kaya amasu hospital dagi ukhatnabagidamata akoida call letana lakli tawadabu yam laibak thiba thodo ama hai targadi Medilane ambulance services leiriba EMT koi emergency medical technician amadi koi ambulance se chu thobiriba pilot sing ase lekai dagi makoi imung manung yauna lekai gi mioi kaya amana patient akoi gi staff sine officer lakning labasu kaiguma nang officer pa targadi nang halakpa yaroi haibana chingba natragana nang yumdagi thokpa yaroi haibana chingba maya ama lockdown ngi mai lenana thamkhibadagi ambulance services se akoi hujik lepgi condition da lae karigumba Medilane ambulance service na lepki ba targadi kanaguma mioi ama koi accident thokpa heart attack torakpa emergency case ama lakpa matamda akoi mayam da service pi bangamoi da condition da lakle hujik mayam da ina khangan janing badi mayamna kinariba coronavirus asi pithri pumada sandoliba virus amani tawadu hairiba lamdam singa sida essential servicing kanamata lepte adu akoi Manipur da leriba mayamna hena kiba heman kiba amasung chekinbagi thodongni haiduna hairiba essential servicing asi lepkiba taragadi coronavirus na sibadagi hena hairiba koigi atop anabasing emergency oiba case mayam da sibagi masing asi hengal loi hainingai lete madumna mayam ida appeal tawjaning madi tasena akoi mioi basi service akoi tawgena thola bangatani mateng pangjagena tholaiba mayanggi mateng pangjagena tholaiba mioi sing asibo akoi chalan bidaba akoi lambi da thingbiba then lekai da ban na chingba tawit akoi gi uwa paisalaga thambiba chalan chathok kisan yahandaba akoi ne sap sing asi yumdagi pick up tawba akoi lakhatna bai gai thajaba phawda changan biraktaba then lekai gi mayamna ma chakragadi amona yum lekai da changba yawi haibna chingma mayam si leibadagi sap sing asi thopur ki raga leire hujik aduna tasingna akoi asigi condition sidadi akoi Medilane ambulance service lepagi condition da lae tasingna Medilane ambulance service lep ki ba taragadi tasingna darkar oidiba patient transportation darkar oiba patient mayam amadi aduki matik awabagi condition amda leiragani haibase akoi thajajabani mayamna khandhabiraga hairiba emergency service toriba mioi sing asi magi thabak lakpada yet bibigano makoi bo asing makoi na protective measures sing sarkar gi makai degi su akoi mating pangbina ba nijari
लोइना अखोई मेडिलेन एम्बुलेंस सर्विस ना पुंग कुनबरी चुपना अयुंग थिनुंदांग खाइदना मियाम सेवा तौबंग हनबियो